Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi amuk lobirasi Aronba Khonjel nipan suba tangkak. Nancy kapna Da James ai bu waroganu ko ai minungsi khangdabisu nate ai bu imung asina sembirakpane ai imung sina pamdaba ijat sokadaba thabak amta tauba pamdiye. Asumna James ki kagi thongda chithi ama thanami aduga Nancy yum adudagi khong thangdorakle lambi dani sir lemba ai bu ngakpiu ko sarna mamal yamlaba mateng kaya pangbi ki basing ado ai kaujadi laibakta tamlamlabadi nong masoidana thengnasi ko matamduda ai sargi laman singbangam boijake ko. Nancy message to lembada thazili ayuk mamli tawbana kana sohoganadri Nancy bazar phawa khongna chalami bazar yorabada no ngalakle chatpa adu waraduna ngihak potharami somdana lehaw masu nupi kada masu bahudok balaklami bimau tabrose hogalone nangbo asi hairaga thong adu ilubada mathanta hangdorei heima madi hogat kramalini isi thida yamna ngana hogat kanu hairaga masidiba hais karino ka ase ihang hangmagum tawina aigi wakhal narasibo leihaw Nancy bu koiti thirami adubu phangdre hotel chakraboi ningdana amuksu hairi magi hotel gi thabak sina marol amangan bane isu ado waba tare. Nancy tumina manglaga famlaga leibado model tanuna walking chelakpada urami tungda nupi manbi kharasi yauri tanu adagi nupi macha sibu aibu ukragum su tawi law asomda adagi nupi se magi manakta changluse mayamado Nancy gi manakta laklami tanuna hai Nancy natro Nancy na oh mane kana nangai bu kawrabo nongma sarlembagida model oh ai gyan tare nangdi sida kadawriba Nancy kari sukumde tumina dong famduna lei haima kaidawrage khumo Nancy tanuda wari pumba loina lirami tanu as nangi warisi pura hit chapini ne iche kanada so haidok piganu ko hoi ai haidok loye nawi iche sinoma aikhoi college da isai saki biduna tro Nancy mane nimito iche gi khonjal do yam phajaki bani Nancy thank you tanuna amu nang isai heibro iche pamjaru banina adum khara heye tanuna adudi nang hauji kadai de jatkani khangde lao adudi aikhoi ga pulap chatlasi asumna tanuna Nancy bu magi manakta pukre somdana lemba mikap tholakpada magi phone da Nancy gi message sing adu pari Nancy gi wai sing adu urubada lemba yamna ngaklami lemba fukhawgalaga dress leshinduna James oide chelai ibeja heima ibungo nang laklibra lemba ima Nancy bu amukta unajage ba kaino ibungo madi leisu leitana ibungo hogi hotel da chatkhradai ne lemba ibeja gi wahi aduda hotel lomda mugari thauduna laklami hotel da changlubadasu kanasu leiramdi lemba Nancy da call tawi adubu off hairakpaduna matha yamna sarami tumina ukhong amada famduna machinda nungaitana soli Nancy karino nang nengonda hairamni bawai singasibo nangbu kadai da legi hayo somda James su hogaladuna brush tawba loiraga Nancy gi room da laklami aduga Nancy bu leiriboy kana lotna yengjaba lakpani adubu kanasu leiramdre James Nancy bu koititi phanglaktrabada hotel da leiramgani khanduna hotel tamna lakhi aduga hotel aduda leiba missing aduda Nancy bu hanglami kainom ta hangjage ba Rose kaino James na amu ngasi Nancy bu thabak lakhi bro Rose na amu khumlei madi laktrina noi sir lembadi mas laktri kaidorage
James wakalda seranana khankiduna hoi mai hairamdabida mayumda halaktuna phamungda tuminna hiptuna leire. Ibecha. Heima, ibungo, nangmu chakamta chararoidro tuminna hipchanduna leiridubo. Ima, ai chaklamdi horel kona lamaga oina charage. Phare phare adudi. James sum hipna mitludagi pirangsi haurei. Kaigino, aina nangbu asuk yamna nushiriba, asuk yamna pamjariba. Nangnadi aigi paukhum amata supirakte. Nang aingonda saurabro Nancy. Nang kadaida leige. Ai nangbu udrabadi leiba ngamdiye. Nangna lamlanba kana amaga leiba chatminabadu uraga ai yengba ngamdiye. Asumna James wakal kana Nungthouja Nancy halakpa ngairami. Adubu Nancy di halaktre. Phone su off adum leirami. Numidangi matamni James Nancy halaktabaduda mayumda leiba yaraktraduna hotel da mung laki. Waiter, noigi sardemba leikibra? Leibani. Mabu amta unageba. Waiter aduna lembagi manakta laklami. Sir, sarbu naba mi ama lakliye. Lemba. Changalo. Hoi sir. Asumna James lembagi manakta changlai. James, changlo, phamlu lao. James. Ai nanga wari ama sanaba pame. Lembana amu kai matangino. Nancy di kadaida leikre. Lemba James ki wahay aduda ingak-ngakna James di yengduna lei. Hayo, Nancy bu nangna puduna chatpa natro. Khungmo lemba. James, nangi wakalado aranba soidana oigani. Aishu Nancy bu thiriba misak amani. Nangi nanakta puduna chatkraba mi amabu nangna muk thiri hairaga aina hekta thajagadrane. James, ngaiko, amukta saugatkinu. Aina hairibase asengbani. Thajadraga yengu. Mana tharaklamba message singasi. James, lembagi phone adu lauraga Nancy na tharaklamba message adu pari. Message adu urubadagi masada yamna ngakpam faurami. Lemba. Kaishu khangano. Aina mabu phangdri phaba thigani. James lembada yamna sauna yenglaga haidei. Yani, Nancy gi damakta ai leiri. Aina mabu phangnaba thigani. Masida ai kanamta gi mateng pamdi. James, nangi wakaldo onare. Sir di ithau yamna chinba misangni. Aduna ithau do ina mai onsinbiyo. Asi hairamnaga James mayumda halai. James sauningna magi room gi thonga do makhongna kausili. Khanghaudana Nancy na iramba chithi adu taraki. Chithi adu lokhatuna yenglui. Chithi gi warolda. Da James, yum masida matam khara ibu saidangduna lehenlibagi damakta da James oigi imungbu karina laman singlaga apian boigani haiba ai khangdi. Adubu aina yumse thadoktuna chatpagi maramdi huinaubu chawnabu yokpiraklaga mapudo onsinduna chi haibagi mingtholado ai pamjadi. Da James, aibu warobiganu. Ai da James ki nungsibabu ikai khumnajari. Adubu ai da James ki nungsibada saruk yaba ngamloidawre. Ai gumbi kaisu leitrabi amagi damakta thabung tarana puduna chawnaba yokpirakliba imaga chinda pawdanaduna khatnabado ai pamjadi. Aidi chatkrabasu yai. Tungda da James ki nungsiba chamarak thengnarakini. Adubu ima babana haiba inba afaba macha ama oibirauko. Da James, aigi khongulsu libirakanu. Matam chupada da James na aibu asengba nungsiba oibirabadi ima babana haiba induna ngasigi samas asida afaba michat purakpa misak ama oibiyuko. Nahaki Nancy. James kanna laurai. Nangna khalisibu karino Nancy? Hayo, nangna michel amagumna chenkribase.
Karigino, Aigi Pamda, Nukshiba Chamarak Laklabasu, Aigi Nushibadi, Nankatane, Ai, Nambo Fangnaba, Soidana Tigani. Pungwa Panmuktarak Badaida, Lehau, Masunupi Nansibu, Halaktabaduda, Masadu Laitazadri. Aigi Sunupidubu, Kaido Yarazalone, Hausi Paba Halaktribasibo, Mabu, Mabok Ainagani Habase, Kaurazalane. James, Tumina Famduna, Kaplagale. Lehau. Heima, Ibungo, Kaido Raganambo. James, Lehau the Consinuna Kaplami. Si, Issue the Kanana, Kari Haribano, Kanana Lakta Kudum Chanbagino, Abok the Hayu. Abok, Aibukari Hayu Ibano. Si, Abok the Sing Hayu. Abok, Nancy do, Yum Setadok to Natsakre. Tu, Yengose, Chitise, Mana Idagatanambani. Lehau, James ki wahya duda, Makokta, Brazil Singsan Tarapagum Toklari. Karino Ibungo, Dang na Hariba Dubo. Mane Abo, Asing Bani. Lehau su, Tamoy Sok na Kaplaga. Aboki Ibema, Kari Penda Balay Bagino, Ishuna, Asukluba Kongtangase, Lauram Libasibo, Abopu, Kari Oyu Haibano. Ibe Chasu, James Amadi Lehauna Sanariba, Wari Pumba, Loina Tarami, Adubu, Karisu Henjina Kaludre. Ibe Cha Kaigino, Noina Kapliba Dubo, Mi, Yumasida Lening Dryaduna, Chatkrabasida, Noina Kapaga, Karikana Duino. James Masipum Namakse, Imana Togan Bangatani. Pay, Aishu, Nancy Pangdribokti, Yumsida Hanjelo, Shimadikango. Ibecha Ibungo, Karino Nangungarabo, Nang Namana Pai Koibu, Kari Sukandrabo. Ngaure, Ai Ngaure, Ima, Ai Ngaure. Lehau Karino, Nakoina Nangariba Mayamasibo. Aboki James, Karino, Abopu, Gyanamuktahalu. Ima, Nangdi, Quaidigi Minushi Kandabi, Machanukshiba Kandaba. Machagi Apambabu, Karino Kangdaba Mamani. Aina ngasi, Asumna Gyantana Lerak Libase, No Mata, Imana Igi, Panabata Wikibro, Hayo, Masipum Namakse, Nancy no Helakibangatane. Aduga Ngasina, Mana Yumase, Tadokuna Jatkibasu, Yumsigi the Makta Kalagani. Pumna Maxingasi Oidunasu, Aimabu, Napi Bakakamloy. Pari, Adudi, Simasu, Imagima from the Hirongi. Aisungasidi, Yumasigi, Mina Traina Kalo. Asi Hiram Laga, James, Yum to the Gichan Toraki. Numidanga did the James, Nancyga, Chatak Minakiba, Mafama to the Lactina Kapli. Nang Naibu, Asukam the Kambidribase, Karigino Nancy. Hayo, I say, Nangi Wakalda, Angau Bahaba the Oyu eyebrow. Nang the lotting mum from the Lolo. I. Nangbu soidana phangnabathigani lembasu Nancy gi damakta wadaba nate Nancy na tharamba message adu yengduna adumak lei Nancy nang tekta kaidana layuko ai nangbu phangnaba soidana thirakani somda Nancy di tanu hoiga yamna nungaina lei nungai jarabasu mapal thongi nungai bani thamoidadi makol thoktana kaplibani Naubi Aiko Ichese, Isayam Nahibani Mayam, Iche digging a CD, Isayama Kaktatazagidana Tanuna Amu Yaine, Sakangabo in a Mayamga Nancy As Iche, Abukamina Naubina Je, Satayariko, Jegi Khonjel Pazabado, Tanning Duna Lady Bunny Tanuso mo hairei. Sa okaino, mayamna adu phajana hairisdi. Mayamna takman badagi, Nancy isay sakpada tarami. Hoy, mayamgi khalaga ay saklage ko. Mayamado khuba khuduna Nancy gi damakta thauna haplami.
Nancy isai sakpa haurai. Mayam adusu Nancy khonjelda loina ngaunarami. Tanu asuk fazaraba khonjel asibu nahan makai kadaida losilaga thamlubano. Nancy na amuk khumlai. Ichi hoi mayamna nuksibibagi pangai daibire. Naubi Nati ichi asengbane yamna phajai isai sakpa yani. Suraj Wow, aidi nangi khonjel aduda ngauduna leiruri. Isai adu yamna tamlakpa ai fau adumaina sakpa haiti. Tanu Adudi mayam kamdausi haibano. Aikoi Nancy gidamakta kari tausiga. Suraj na amuk Aigi saisakpi partner ama lei. Mingna Sangita kawi. Mana nangbu urabadi soidana haraugani. Tanuna Haibadi Aikhoigi isai ben ama leidana aduda yawba nupini. Isai di yamna pamjaba, isai heitaba. Paisa yam paibe imungni. Nancy ne yaragadi Aronba Khonjelda magidamakta isai sakpirabadi yamna nungaigani. Tanu Adudi yamna fai kaino. Paisasu yamna fanglani. Adu oirabadi aigi inause nungainasu leirani. Kari khalige Nancy nangbo? Iche ai munna muktang khalaga hairage. Hoi hoi aikoina force tauba yaba nateda. Suraj Yam nungaire Nancy nanga thengnabase. Tanu Hima nong chura malene tawrise. Pungsu ayokre. Somda James su mayumda hanjindre. Lemba khoigi hotel mapa aduda leptuna lei. Nong si chuba lepte. Nang leitraba yum aduda aina matau karamna changlugani. Mangjakrasanu. Aigi hakjang polang asisu nangidamakta. James nong marak aduda kappasu lepte. Mamita uraki. Nancy na harau harauna hotel adudagi tholakpa. Ibecha Ibungo, karino nang natawrisibo? Laone nangbo, loina chole, nabatari nangbo. Rajena amu Ipagi ibungo, laone, yumda chatlase. Nangbu gyan taro kaidoroge. Nancy do karisu tarom loise. James Ima, ai yum maduda amuk hanna changba ngamlaroi. James ayuktagi chak charaktabaga Masa pumba nong marak aduda kuina leplaga leiba aduda masa adu intham chanba hauraki. Ibecha Lao yumda chatlaga phajana wari sanarasi. Imana mabu yum ase thadoktuna chatkro haibadi leitedana. Ichana imada aduk yamna warauribado karigino. James masa yamna ngamlaktre. Aduna mama hoina nganglibado tadri. Gyan mangduna haitharai. Makoi pabung, icha se kainuma tawkre. Imagi bungo. Rajen Se, gari da hapkatse. Yumda purasi mama. Asumna James pu yumda amuk puduna laki. Ahing ado Nancy su yamna kaplami. Khangfam khangdaba chaina kaya amana. Amaromda lembagi wakalsu amuk khali. Sir, ai bunga piyu ko. Ai Sargi tawimal matam chuppada kauzaroi. Aina matik chaba haibado oidabana. Ai sargi mamal yamlaba mateng ado singba ngamdre. Asumna Nancy ahing ado tumba yadana adum nongankre. Matangi yaifaraba numitni. Lily ahawa thumayam puduna James hoida laki. Yumsibu mi leibro kana kana leige. Ibecha Ibema kana Ima ai da James ka college puna tamina bane. Da James pu leiki bro. Leibane masangam dadana. Chango ima ga pulab magi kada changlasi. Lily James ki kada changlai. Ibungo namanabi ama nangbu unaba lakliye. James mama na haiba do tasinade. Ima nang thokro yare. Lily Da James kayam ka nangamdabano.
phone tawbasu chatte. Lily, nang oire, chango, phamo sida. Isa khara adum sagatpani. Ngarang nong khara cholubana. Hero sariro. Ado Jenen sidi udina. Madi kai delege. James, Nancy palakpada mapi taraki. Kaigino, aina Nancy palaga da James na kabli dubo. James, kari sukum lagte. Lily, James ki kaado koyang yengi. Kanghaudana, James ka nupi amaga angang oiringagi photo ama Lily na urami. Lily, photo ado naksinduna yenglui. Photo adu Nancy gi oirami. Lily, mache Nancy oirambaduna harauba amasung nungsibana pik thaladuna mamittagi pi tarakpa khangaude. Photo adu konsinduna kapi. Mani, mahak aigi che Nancy ne. Da James, hayo, aigi che se kadai de leibage. James su kappa aduda Lily gi thamoida jingnaba ma fawi. Da James, kaidorage, aini che Nancy hanglaga da James na atum kaptana leiriba dubo. Ai ichibu yamna udingi. Da James, yengotu, ai kuina manglurabe ichi ado. Atai kana sunati. Sigi photos de yauriba mahak asine. Mahak ai che Nancy ne. Lily, Nancy gi photo adu konduna kaplami. James, Lily gi wahai adu angakpana pikthankre. Da James, ichi di manawai busu manu ninglamganiye. Da James, ai lakliye amukta haibiyu ichi da. James, Lily, ngarang Nancy do yum masi thadoktu na chatkre. Da James, phagi tawranu amuk sanaranu kaidorage. Matam kuina ngai jarakpa numit ado ngasi di fangle. Kadai aigi chedi. James kaptana hairei. Lily, aina hariba se tajawo. Ma ngarang yum masi thadoktu na chatkre. Lily, James ki wahai adu tabada thamoi sona kaplaga. Kadai da kanagida. Khangde ngarang thibe yaba thire. Adubu lot ke khana lot krabanina phangba kauba leitre. Iche nang halo nanaw lakliye. Ngasigi nungairaba numit asida he nong namba nang natambiram libasibu karino. Aigi iche do ifam da sinabiyo. Lily, se kari sukhan gano. Nangi na che Nancy bu aina fangnaba soidana thigani ye. Lily, James ki wahai adu tadana mangduna thokre. James su kari su hairudre. Lily, kapna mayumda amuk halaki. Roma, hima, bema, kaidorage nangbo. Lily, mama da konduna kaplami. Se, ima da hayo, ichabu kaidorage. Ima, ngasidi aina, aigi chebu masak khanglakpa mikupta. Aigi chedudi mafam khangdana mangkre. Ibema, kaino nangna haribdubo. Mane ima, aina dahal hospital de ipiram ya haiba nupi ado atai kana sunatiye. Aigi mangrabi ichi edune. Mana hoina ichi bu masak khangludre. Ngasi di ichi ado mafam khangdana mangkre ima. Roma su Lily gi matawaduda pita ki ba khangaude. Se kapkano nangi babunga imaga leiribasidi ichagi damaktane ima hoina hinglibase nangi nachebu phangnaba ima hoina thiganiye. Lily ngasidi apopi mama tamphabu ningsinglaktuna thamoi sokna kaplami. Ima nachabu waroganu ko aina aigi chebu masak khangludre aibu ngakpiyu ko. Ai hauzik kaidawai bano. Somda lembasu hotel da leifam khangre. Masu Nancy bu thiba yaba thiribani. Adubu phangba kauba leitre. Mana Nancy da ngangbi ki ba mayamaduna ngasidi nungsirabi magi saktam uba phanglaktrabada thamoida tingkhang amana yubagumna tawrakle. Lemba, nangna waya matang hairaklamabadi nangbu soidana aina yumna puramgani ko. Nangna sukwana leiramliba karigino Nancy. Lemba thabak tawfam khangdre Nancy ba muk thiba chatkre.
Asumna Nancy bu thiba fanglaktana leirakpa numit kharani haukhre. James hanagumna ngausinarappa horaki yu yamna thaglaki yu gi nisana Nancy bu kautho haiba yaraktrabada James guli chaba horaki. Numidang pung 12 tara fauba James mayumda hanjini haiba fau kaukre yu ngauduna adumak leikre. James Nancy nang aigi punsida karigi laklamnino nangna matek khara aibu afaba lambida chingbiramlaga ngasina amu aibu kakatpa ngamlaroidaba aruba komda langthabiramliba karigino. Nungare ngasidi yam nungare. James amuksu noi amuksu kapi. Ibecha masigi angangase kayada phatribani yunguni hauju pabu yumda halakte base loire ai loire mitop amane yumda thamlubra haibabu icha mangna batare dana. Ibecha nganbada call tawrami. Nganba Hello ima kaidorage. Ibecha na ibungo nangi maruptubu noidaga leibro hauju pabu halakte ne. Kuide ima ibani di punkidaba handak marakse ma kainoma tawrabani aisu kari haigadabano khangdri. Hoi hoi adudi imasu kana kana dano hanglage thamlage ko. Hoi ima ai bu hauji kaidowduino ba tawrisibo. Somda Nancy hoi tanugi fashion show chatlubadagi halaklami lambida nupa ama hiptuna leirambadu urami. Suras horn kana khongi adubu nupa adu hogalakte. As numidang sida Suras kumthaduna yenglui nupa adu atai kanasu nate James ni. Suras na James pu matai amada thangdoktuna thanami. Tanu kaidore as yu yamna ngawba nupani. Nancy su yu ngawba nupani haibaduda James da hana fau yenglamdana chatkre.